사연도 징푸 레이마 하이바 징낭 레이마나 lamda lebi lairem bini khajiktan madugi matang duda mayamda samam nabam tang thohan ki bagi damakta ngapi gani jingnang leima oiram dadana jingphu leima oi mahakna jingphu leima imajina aikoi gi santup len apan bada hangat pane taibang ngase magi punsi loire maramuduna koru nonga taman bina bagi thopang na batawbiyo haidana madudagi di panthawi pasina lai gidriba nupa nataga nupi dugi magi phamung dugi phamang duda thore phamang aduda mahakna leirakanda kari khuyum lai ole yumdagi hek mapan thoki taragadi mungbo sangai nungdagi mapan hek thoki tarari mase santublena panba kauruweba mana santhong pungmai lepna thuppaga leirambagi damak lei habigi damakta santublen apanba santhong pungmai lepa haidana khangambado phamung kangtholdugi mamangda lakpa matamdati khoyum mamagi saklon lawe mana kari lawe hai matamda koi panthau ipa achiba koba khoyum laise maming lawe kari gino khoyum lai singse maming tongal la ise haina khanba yai koina lai de makatane mahakna tauba mafam dugi khoyum mathau tongan bagi mathau duga chanaba khoyum magi koloi maming pong bane magi di maming punamak mina thon bane lai namta thon deba kananasu lai amatana aigi ming asi kawe na haide karigi haide lai di pokte side masak mawong leite poktaba angangi maming leite uba phangdaba angang dugi maming masak machu leitabudugi maming leite adubai koina yawawa sanarakpadadi karigumba ma haidadi yadreni maming ama khangnanabagi damakta kaubham khangdabadagi koina taibangi marolda asidagi hena lumba asidagi hena phajaba leite haibana ai koina nupa oina khalakanda panthau ipa haina kaubune nupi oina khalakanda palemima haina kaubune madi panthau juni palem juni panthau junate palem junate tungan bamne aina ipa kaubagi mana hau paukum bane aina ima kaubagi mana hau paukum bi bane magti pai pusin kari harami lumang sambullingaida panthau haina kaubada hau haina makum lutung sambulle hairagana palemo haina kaubada hau haina paukum palem panthau ani tuna oibadi mapu mahang mayam ai khoina koloi maming mayam harise magi matik mayai phudoktana mathau tongala poduda taibung na koloi umum hairaga khoyum lai du khoram jabani khoyum lai di amakhaktane tongan maming hariba mayam se kari gi nupa nupi khaibano taibang di nupa nupi khaina taibang yumba le madugi damakta yet oi naina palem panthau haidana tengban mapu mabu palem khaidokna panthau khaidokna aikhoina khurum jabane karigi yumba lon tak pane pasida
ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕ ꯂꯥꯏꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯔꯤꯕ ꯍꯩꯅ ꯀꯗꯣꯝꯗ ꯊꯝꯒꯅꯤ ꯂꯩꯅ ꯀꯗꯣꯝꯗ ꯊꯝꯒꯅꯤ ꯀꯃꯥꯏꯅ ꯈꯣꯏꯔꯝꯒꯅꯤ ꯇꯧꯁꯤ ꯀꯔꯤꯅꯣ ꯌꯨꯝꯕꯥꯜꯂꯣꯟ ꯊꯛꯀꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯆꯤꯡ ꯃꯥꯏꯆꯧꯁꯤꯡꯅ ꯃꯤꯔꯣꯜ ꯀꯌꯥ ꯃꯊꯪ ꯁꯦꯝꯃꯝꯕ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯂꯣꯟ ꯃꯌꯥꯝꯗꯣ ꯀꯔꯤꯒꯤꯅോ ꯇꯥꯏꯕꯪ ꯑꯣꯏꯅ ꯍꯤꯡꯕꯗ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯝꯕ ꯆꯠꯅꯂꯣꯟ ꯉꯥꯛꯇꯅꯦ ꯂꯥꯏꯅꯤꯡ ꯂꯣꯟ ꯐꯥꯎꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯆꯠꯅꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯃꯦ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯤ ꯄꯥꯄꯤ ꯅꯥꯏꯔꯀꯥꯟꯗ ꯄꯂꯦꯝ ꯄꯟꯊꯧ ꯅꯤꯡꯕ ꯂꯥꯏꯅꯤꯡꯅꯦ ꯈꯣꯏꯌꯨꯝ ꯂꯥꯏꯁꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯣꯏꯅ ꯈꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯧꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯄꯣꯛꯇꯦ ꯁꯤꯗꯦ ꯃꯁꯛ ꯃꯑꯣꯡ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯐꯃꯥꯡꯗ ꯂꯩꯕ ꯃꯇꯝꯗ ꯍꯦ ꯄꯟꯊꯧ ꯏꯄꯥ ꯑꯁꯤꯕꯋꯣ ꯀꯔꯤꯒꯤ ꯄꯥꯎ ꯍꯥꯏꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯣꯔꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯩꯒꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯆꯤꯊꯦꯛ ꯃꯔꯤꯗ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯄ ꯈꯣꯏꯌꯨꯝ ꯂꯥꯏ ꯃꯔꯤꯅ ꯉꯥꯛꯑꯦ ꯊꯪꯅ ꯆꯤꯡ ꯏꯄꯥ ꯃꯥꯅ ꯍꯟꯕ ꯏꯄꯥ ꯑꯋꯥꯡ ꯀꯧꯕ ꯑꯁꯨꯞꯄ ꯈꯥꯅ ꯆꯥꯎꯕ ꯃꯔꯤꯅ ꯀꯥꯡꯗꯣꯟ ꯃꯈꯣꯡ ꯑꯍꯨꯝꯗ ꯂꯩꯌꯦ ꯍꯥꯏꯅ ꯊꯥꯖꯅꯩ ꯃꯔꯤꯗ ꯀꯥꯡꯊꯣꯟ ꯃꯈꯣꯡ ꯃꯔꯤꯗ ꯂꯩꯌꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯔꯝ ꯑꯗꯨꯅ ꯐꯃꯨꯡꯕꯨ ꯄꯂꯦꯝ ꯄꯟꯊꯧꯁꯤꯡꯅ ꯀꯔꯤꯅ ꯍꯥꯏꯅ ꯁꯩꯊꯥꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯕꯝꯂꯦꯟ ꯑꯊꯣꯏꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯐꯃꯨꯡꯅꯦ ꯁꯤꯅ ꯐꯃꯨꯡ ꯐꯝꯂꯦꯟ ꯐꯝꯊꯣꯏꯕ ꯐꯃꯨꯡ ꯐꯝꯂꯦꯟ ꯐꯝꯊꯣꯏꯕꯗꯤ ꯂꯥꯏꯐꯝꯂꯦꯟ ꯑꯊꯣꯏꯕꯅꯦ ꯇꯥꯏꯕꯪ ꯊꯋꯥꯏꯕꯨ ꯁꯦ ꯍꯥꯏꯅ ꯄꯤꯕ ꯈꯣꯏꯌꯨꯝꯅ ꯄꯟꯊꯧꯒꯤ ꯈꯨꯠꯊꯥꯡꯗ ꯄꯂꯦꯝ ꯄꯤꯕꯨꯛꯅꯨꯡꯗ ꯇꯥꯏꯕꯪ ꯂꯤꯛꯂꯨ ꯌꯥꯏꯕꯨ ꯁꯦ ꯍꯥꯏꯅ ꯄꯤꯕ ꯄꯂꯦꯝ ꯏꯃꯥꯅ ꯂꯧꯕ ꯃꯐꯝꯁꯨ ꯐꯃꯨꯡꯅꯦ ꯁꯦ ꯍꯥꯏꯅ ꯄꯤꯕꯗ ꯂꯧꯋꯦ ꯍꯥꯏꯗꯅ ꯁꯦꯔꯧ ꯀꯧꯋꯦ ꯁꯦꯔꯧ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯅ ꯄꯥꯟꯒꯤ ꯁꯦꯔꯧꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯅꯨꯡꯒꯤ ꯁꯦꯔꯧꯅꯦ ꯑꯃꯨꯛ ꯇꯥꯏꯕꯪ ꯊꯋꯥꯏꯗꯣ ꯂꯧꯔꯛꯄꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯋꯦ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨꯗꯤ ꯀꯅꯥꯅ ꯉꯥꯛ ꯁꯦꯜꯂꯤ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯏꯕ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯗꯣ ꯑꯗꯨꯅ ꯉꯥꯛꯑꯦ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯗꯨꯗ ꯄꯟꯊꯧ ꯏꯄꯥ ꯑꯁꯤꯕꯅ ꯍꯥꯏꯅꯤ ꯍꯦ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯏꯕ ꯈꯣꯏꯌꯨꯝ ꯂꯥꯏꯌꯣ ꯅꯈꯣꯏꯅꯅꯦ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯁꯤ ꯉꯥꯛꯇꯅ ꯁꯦꯟꯗꯅ ꯂꯩꯕ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯦꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯂꯣꯏꯔꯗꯅ ꯈꯣꯏꯌꯨꯝ ꯁꯤꯟꯊꯥ ꯂꯣꯏꯔꯗꯅ ꯇꯥꯏꯕꯪ ꯆꯩꯁꯤꯡ ꯁꯛꯊꯦꯛ ꯁꯨꯔꯗꯅ ꯃꯍꯥꯛꯁꯦ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯤ ꯄꯟꯊꯧ ꯏꯄꯥꯅ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯏꯕ ꯈꯣꯏꯌꯨꯝ ꯂꯥꯏꯗꯨꯗ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯏꯕ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯃꯨ ꯇꯤꯟꯐꯠꯇꯕ ꯂꯥꯏꯃꯨ ꯂꯥꯏꯐꯠꯇꯕ ꯃꯤꯒꯤ ꯈꯨꯠꯁꯦꯝ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝ ꯐꯠꯇꯕ ꯀꯌꯥꯗꯒꯤ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯅ ꯉꯥꯛꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯕꯣꯔꯦ ꯍꯥꯏꯔꯗꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨ
ꯉꯥꯝꯕꯗꯣ ꯊꯥꯗꯣꯛꯑꯦꯕ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯆꯤꯡꯊꯣꯛꯑꯦ ꯃꯗꯨꯗ ꯆꯤꯊꯗꯅ ꯆꯤꯡꯊꯣꯛꯑꯦ ꯊꯋꯥꯏꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯗꯣ ꯈꯣꯏꯌꯨꯝ ꯑꯆꯤꯕ ꯀꯧꯕꯅꯤ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯄ ꯀꯣ ꯑꯆꯤꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯈꯣꯏꯌꯨꯝ ꯑꯆꯤꯕ ꯆꯤꯕ ꯍꯥꯏꯗꯤ ꯐꯠꯇꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯒ ꯐꯠꯇ꯭ꯔꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨꯗꯤ ꯃꯩ ꯊꯥꯗꯣꯛꯑꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯐꯨꯝꯖꯤꯜꯂꯒꯗꯧꯅꯤ ꯐꯠꯇꯕ ꯑꯣꯏꯍꯧꯒꯗꯣꯏꯗꯨꯗꯤ ꯃꯍꯥꯛꯅꯦꯕ ꯂꯥꯗ ꯍꯩ ꯂꯩ ꯀꯠꯄ ꯃꯇꯝꯗ ꯂꯥꯗꯨ ꯀꯠꯄ ꯅꯠꯇꯦꯕ ꯍꯩ ꯂꯩꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯠꯂꯤꯁꯦ ꯍꯩꯃꯟ ꯂꯩꯃꯟꯗꯨꯗꯤ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯌꯨꯝꯅ ꯌꯥꯕꯤꯔꯀꯥꯟꯗ ꯍꯩꯃꯟ ꯂꯩꯃꯟꯗꯣ ꯇꯥꯏꯕꯪ ꯈꯨꯗꯤꯡꯅ ꯐꯪꯉꯦ ꯂꯥꯗꯨꯗꯤ ꯐꯠꯇꯕ ꯑꯣꯏꯅ ꯃꯗꯨ ꯁꯤꯟꯅꯈ꯭ꯔꯀꯥꯟꯗꯗꯤ ꯈꯣꯡꯕꯥꯟꯗ ꯂꯣꯛꯂꯥꯡꯗ ꯑꯗꯨꯝ ꯂꯪꯊꯣꯛꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯤ ꯊꯋꯥꯏ ꯃꯥꯒꯤ ꯊꯝꯐꯝꯅꯦ ꯂꯥꯒꯤ ꯃꯊꯛꯇ ꯍꯩꯔꯥꯡ ꯍꯥꯞꯄꯒꯨꯝꯕꯅꯦ ꯂꯩꯔꯥꯡ ꯍꯥꯞꯄꯒꯨꯝꯕꯅꯦ ꯊꯋꯥꯏ ꯃꯥꯅ ꯆꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯀꯥꯟꯅꯗꯕ ꯃꯜꯂꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯍꯧꯕꯗꯨꯗꯤ ꯃꯜꯂꯕ ꯑꯣꯏꯅ ꯂꯩꯍꯧꯗꯨꯗꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯀꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯪꯒ ꯃꯍꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯀꯣꯜꯂꯝꯗꯩ ꯑꯩꯈꯣꯏꯅ ꯃꯍꯤ ꯉꯥꯛꯇ ꯇꯞꯅ ꯆꯤꯔꯛꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯕꯤꯗꯣꯏꯅꯦ ꯑꯗꯨꯅ ꯐꯃꯥꯡꯗ ꯂꯦꯡꯁꯟꯗꯅ ꯂꯩꯕ ꯃꯇꯝꯗ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯟꯕꯕꯨ ꯑꯆꯤꯕ ꯍꯥꯏꯅ ꯀꯧꯋꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯣꯟꯕꯗꯨꯗꯤ ꯑꯃꯥꯏꯕꯅ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯗꯕ ꯊꯕꯛꯅꯤ ꯀꯣ ꯑꯗꯨ ꯇꯧꯕꯤꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯣ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯥꯅ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯂꯧꯊꯣꯛꯆꯔꯒ ꯖꯔꯒ ꯀꯥꯍꯟꯕꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯄꯔꯝ ꯁꯦꯝꯃꯝꯕꯁꯤꯡꯅ ꯄꯔꯝ ꯇꯥꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯟꯊꯧ ꯅꯞꯄꯥꯗ ꯍꯥꯏꯖꯧꯋꯣ ꯅꯤꯖꯧꯋꯣ ꯍꯥꯏꯖꯕꯗ ꯌꯥꯕꯤꯗꯕ ꯅꯤꯖꯕꯗ ꯄꯤꯕꯤꯗꯕ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯔꯕꯗ ꯄꯂꯦꯝ ꯄꯟꯊꯧ ꯈꯣꯏꯌꯨꯝ ꯂꯥꯏ ꯀꯅꯥ ꯂꯩꯇꯕꯅꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯕꯨꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯃꯥꯏꯕꯗꯨꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯊꯧꯔꯝꯁꯤꯡꯁꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯑꯃꯥꯏꯕꯗꯨꯅ ꯏꯃꯥ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯕꯤꯅ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯍꯥꯏꯔꯛꯄꯒꯤ ꯃꯗꯨꯒꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯆꯤꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯒꯤ ꯊꯕꯛꯇꯨꯗꯤ ꯀꯔꯤꯝ ꯍꯧꯗ꯭ꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯃꯣꯏ ꯃꯁꯦꯟ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯁꯤꯟꯅꯔꯛꯄꯗ ꯉꯥꯏꯔꯤꯑꯕ ꯀꯣ ꯃꯔꯝꯗꯨꯅ ꯁꯤꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯔꯝꯗꯨꯗꯤ ꯀꯔꯤꯅꯣ ꯃꯨꯟꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯟꯕꯅ ꯐꯃꯥꯡꯗ ꯂꯥꯛꯑꯀꯥꯟꯗ ꯊꯋꯥꯏ ꯆꯤꯔꯒ ꯄꯨꯊꯣꯔꯛꯄꯗꯣ ꯃꯗꯨꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯃꯔꯛꯇꯨꯗ ꯆꯦꯜꯂꯤꯕꯗꯨꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯆꯤꯡꯐꯨ ꯂꯩꯃꯅ ꯆꯦꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯃꯥꯏꯕꯁꯨ ꯀꯅꯥꯅꯣ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯅꯦ ꯈꯣꯏꯌꯨꯝ ꯑꯃꯥꯏꯕꯁꯨ ꯊꯧꯁꯤꯟꯕꯁꯨ ꯃꯥꯅꯦ ꯊꯧꯄꯥꯡꯉꯛꯀꯗꯣꯏꯁꯨ ꯃꯥꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕꯅꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯊꯪ ꯃꯥꯂꯦꯝ ꯂꯩꯔꯦꯟ ꯍꯟꯕꯤꯅ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯗꯨꯗꯤ ꯄꯥꯎꯗ ꯉꯥꯏꯔꯤꯗꯅ ꯍꯥꯟꯅ ꯊꯕꯛ ꯍꯧꯔꯛꯇ꯭ꯔꯤꯑꯕ ꯑꯗꯨꯗ ꯊꯕꯛꯇꯤ
ꯑꯆꯤꯕꯤ ꯏꯄꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯛꯀꯅꯤꯌꯦ ꯑꯆꯤꯕꯤ ꯏꯄꯥꯗꯨꯗꯤ ꯀꯅꯥꯅ ꯇꯧꯔꯛꯇꯣꯏꯅꯣ ꯁꯟꯊꯣꯡꯗ ꯂꯩꯔꯤꯕ ꯁꯟꯊꯣꯡ ꯄꯥꯟꯕꯗꯨꯅ ꯇꯧꯔꯛꯀꯗꯧꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯊꯣꯡ ꯄꯨꯡꯃꯥꯏ ꯂꯦꯞꯄꯤꯔꯤꯕ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯅ ꯇꯧꯔꯛꯀꯗꯧꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯃꯥꯏꯕꯒꯤ ꯊꯧꯔꯝꯁꯦ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯗ ꯆꯪꯉꯀꯥꯟꯗ ꯈꯣꯏꯌꯨꯝ ꯑꯆꯤꯕ ꯑꯣꯏꯅ ꯂꯩꯈꯤꯗꯕꯁꯤꯒꯤ ꯐꯃꯥꯡꯗ ꯄꯟꯊꯧ ꯏꯄꯥꯅ ꯂꯦꯡꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯅ ꯈꯣꯏꯔꯝꯕꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯔꯝꯅꯤ ꯃꯃꯥꯡꯒꯤ ꯑꯩꯅ ꯃꯥꯂꯦꯝ ꯂꯩꯔꯦꯟꯍꯟꯕꯤꯅ ꯏꯃꯣꯏꯅꯨꯗ ꯍꯥꯏꯕ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯍꯥꯏꯕ ꯏꯃꯣꯏꯅු ꯏꯃꯥꯅ ꯆꯤꯡꯐꯨ ꯂꯩꯃ ꯑꯣꯏꯅ ꯁꯥꯌꯣꯟꯗꯅ ꯂꯥꯏꯅꯤꯡꯊꯧꯗ ꯍꯥꯏꯕ ꯁꯤꯗꯤ ꯐꯥꯎꯟꯗꯦꯁꯟꯅꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯋꯥꯅꯦꯕ ꯃꯈꯥꯗ ꯂꯩꯔꯣꯟ ꯆꯟꯈꯤꯕꯒꯤ ꯋꯥꯅꯦꯕ ꯀꯣ ꯊꯕꯛꯁꯦ ꯍꯧꯔꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯊꯕꯛꯇꯤ ꯃꯗꯨꯗꯤ ꯃꯁꯥꯒꯤ ꯈꯣꯏꯌꯨꯝ ꯃꯁꯦꯟ ꯄꯥꯎ ꯍꯥꯏꯅꯖꯕꯅꯤ ꯑꯗꯨꯅ ꯂꯧꯈꯠꯂꯛꯄꯒꯤ ꯅꯣꯡꯒꯥꯟꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯗ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕꯗꯨꯒꯤ ꯐꯃꯥꯡꯗ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯇꯅ ꯊꯝꯃꯀꯥꯟꯗ ꯀꯥꯡꯊꯣꯟ ꯃꯈꯣꯡ ꯃꯔꯤꯗꯣ ꯐꯂꯥꯡꯒ ꯌꯥꯝ ꯅꯛꯁꯟꯅꯅ ꯊꯥꯗꯅ ꯀꯔꯤꯒꯨꯝꯕ ꯃꯩꯔꯥ ꯂꯥꯡꯕꯁꯦ ꯐꯔꯛ ꯇꯥꯔꯦꯅ ꯈꯜꯂꯁꯤꯅꯦ ꯃꯈꯥꯗ ꯆꯪꯗꯅ ꯇꯧꯔꯁꯨ ꯌꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯛꯁꯟꯅ ꯊꯥꯕ ꯀꯥ ꯌꯥꯝ ꯈꯨꯕ ꯂꯩꯌꯦꯕ ꯀꯣ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯌꯥꯏꯗ ꯊꯥꯕꯒꯤꯗꯤ ꯐꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯆꯪꯁꯤꯟꯅ ꯊꯥꯔꯒꯗꯤ ꯀꯥꯆꯤꯟꯗꯨꯗ ꯊꯥꯔꯨꯕ ꯉꯝꯗꯕꯅꯤꯅ ꯐꯃꯥꯡꯗꯨꯗ ꯈꯣꯏꯌꯨꯝ ꯃꯔꯤꯒꯤꯗꯣ ꯃꯥꯏꯀꯩ ꯉꯥꯛꯄꯒꯤꯗꯣ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯃꯗꯨꯅ ꯐꯃꯥꯡꯗ ꯃꯥꯏꯀꯩ ꯃꯔꯤꯒꯤꯗꯨꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯟꯊꯧ ꯑꯆꯤꯕ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯀꯗꯧꯔꯤꯕ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯒꯤꯗꯨꯅꯦ ꯃꯩꯔꯥ 5 ꯂꯥꯡꯉꯁꯨ ꯌꯥꯏ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯐꯃꯥꯡꯗꯨꯗ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯅ ꯁꯥꯌꯣꯜꯂꯛꯀꯗꯧꯕ ꯈꯣꯏꯌꯨꯝ ꯃꯊꯧ ꯇꯧꯔꯛꯀꯗꯧꯔꯤꯕ ꯐꯃꯥꯡꯗꯨꯗ ꯑꯃꯈꯛ ꯊꯥꯔꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯂꯩꯔꯒꯗꯤ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯔꯤꯗꯨꯗ ꯊꯥꯕꯅ ꯐꯩ ꯃꯐꯝ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯃꯃꯥꯡꯗꯨꯗ ꯃꯔꯤꯗꯨ ꯊꯥꯕ ꯌꯥꯏ ꯑꯗꯨꯒꯤꯗꯨ ꯊꯥꯔꯀꯥꯟꯁꯤꯗ ꯊꯋꯥꯏꯗꯣ ꯄꯟꯊꯧ ꯏꯄꯥꯅ ꯁꯃꯨ ꯍꯛꯆꯥꯡꯗꯒꯤ ꯆꯤꯔꯒ ꯂꯧꯊꯣꯛꯄꯤꯔꯦ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯄꯟꯊꯧ ꯏꯄꯥꯗꯨꯕꯨꯅꯤ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯟꯕ ꯍꯥꯏꯔꯤꯁꯦ ꯃꯍꯥꯛꯅ ꯃꯣꯡꯕ ꯁꯪꯒꯥꯏꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯊꯧ ꯄꯥꯡꯒꯗꯕ ꯅꯠꯇꯦ ꯃꯗꯨ ꯃꯈꯛ ꯇꯧꯔꯝꯃꯒ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯍꯟꯖꯜꯂꯒ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯄꯂꯦꯝ ꯏꯃꯥꯗ ꯀꯅꯥꯏ ꯄꯂꯦꯝ ꯏꯃꯥꯗ ꯉꯁꯥꯏꯒꯤ ꯆꯤꯡꯐꯨ ꯂꯩꯕꯗꯨ ꯃꯗꯨꯗ ꯇꯥꯏꯕꯪ ꯊꯋꯥꯏꯗꯣ ꯁꯤꯟꯅꯗꯅꯤ ꯇꯥꯏꯕꯪ ꯊꯋꯥꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯂꯦꯝ ꯄꯟꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯒ ꯂꯣꯏꯅꯗꯅ ꯂꯥꯛꯑꯒ ꯇꯥꯏꯕꯪ ꯊꯋꯥꯏꯗꯨꯅ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯄꯗ ꯀꯣꯔꯧ ꯅꯣꯡꯒꯥꯁꯤ ꯌꯥꯔꯣꯏꯌꯦ ꯃꯥꯗꯤ ꯃꯍꯥꯛ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯦ ꯍꯦ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤꯌꯣ ꯄꯟꯊꯧ ꯏꯄꯥ ꯅꯨꯡꯁꯤꯕꯤꯌꯣ ꯅꯕꯨꯡ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯨ ꯅꯄꯥꯔꯤꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯦ ꯃꯃꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯄꯥꯒꯤ ꯊꯃꯣꯏꯁꯤꯅ ꯃꯄꯥꯔꯤ ꯃꯃꯣꯝꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯊꯥꯗꯣꯛ ꯆꯠꯉꯝꯗꯦ ꯃꯇꯝꯗꯨꯗ ꯄꯂꯦꯝ ꯏꯃꯥ
ꯆꯤꯡꯐꯨ ꯂꯩꯃꯁꯤꯡ ꯊꯦꯝꯃꯦ ꯃꯗꯨꯗꯅꯤ ꯃꯥꯕꯨ ꯅꯥꯎꯊꯦꯝ ꯍꯩꯕꯤ ꯍꯦ ꯊꯋꯥꯏꯋꯣ ꯅꯪꯅ ꯊꯥꯗꯣꯛꯇꯗꯅ ꯅꯣꯡꯃ ꯁꯪꯒꯥꯏ ꯑꯁꯤꯗ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯒꯤ ꯅꯍꯥꯛꯅ ꯊꯣꯔꯛꯂꯒꯁꯨ ꯅꯪꯅ ꯊꯥꯗꯣꯛꯇꯗꯅ ꯃꯐꯝꯁꯤꯗ ꯅꯩꯁꯟꯗꯅ ꯑꯗꯨꯃꯛ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯄꯥꯔꯤ ꯅꯃꯣꯝ ꯅꯗꯨ ꯅꯁꯨꯁꯤꯡꯁꯨ ꯌꯥꯝ ꯋꯥꯔꯅꯦꯕ ꯀꯣ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯗꯕ ꯊꯋꯥꯏ ꯑꯃꯅ ꯅꯣꯡꯃ ꯁꯪꯒꯥꯏꯅꯨꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯂꯥꯏꯊꯧ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯈꯣꯏꯔꯝꯕꯁꯨ ꯌꯥꯔꯣꯏ ꯃꯗꯒꯤꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯃꯊꯪ ꯊꯦꯡꯅꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦ ꯊꯋꯥꯏꯌꯣ ꯅꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯔꯒꯅꯨ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯃꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯒꯩ ꯁꯟꯂꯥꯏ ꯅꯄꯥꯔꯤ ꯅꯃꯣꯝ ꯅꯗꯨ ꯅꯁꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯑꯃꯨꯛ ꯇꯤꯟꯅꯤꯡꯂꯕꯁꯨ ꯃꯊꯪꯒꯤ ꯅꯪꯒꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯒꯩ ꯁꯟꯂꯥꯏꯁꯤꯗ ꯅꯪ ꯑꯃꯨꯛ ꯆꯪꯉꯛꯄ ꯑꯣꯏꯌꯣ ꯍꯟꯗꯛꯀꯤꯗꯤ ꯅꯍꯥꯛꯀꯤ ꯁꯃꯨ ꯍꯛꯆꯥꯡꯁꯦ ꯅꯍꯥꯛꯅ ꯊꯥꯗꯣꯛꯑꯕꯅꯤꯅ ꯅꯪ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯃꯁꯦ ꯂꯥꯛꯑꯣ ꯄꯂꯦꯝꯅ ꯅꯪꯕꯨ ꯅꯍꯣꯡ ꯁꯥꯅ ꯄꯨꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯔꯗꯅ ꯆꯤꯡꯐꯨ ꯂꯩꯃ ꯏꯃꯥꯁꯤꯅ ꯊꯋꯥꯏꯕꯨ ꯅꯍꯣꯡ ꯁꯥꯅ ꯄꯨꯕꯤꯔꯒ ꯀꯣꯔꯧ ꯅꯣꯡꯒꯥ ꯇꯝꯃꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯡꯕ ꯁꯪꯒꯥꯏ ꯅꯨꯡꯗꯒꯤ ꯃꯥꯡꯒꯣꯜ ꯈꯦꯟꯖꯣꯡ ꯂꯥꯡ ꯌꯥꯎꯅ ꯊꯣꯔꯛꯑꯦ ꯀꯣ ꯃꯁꯤꯒꯤ ꯃꯇꯦꯛꯁꯦ ꯄꯂꯦꯝ ꯏꯃꯥ ꯆꯤꯡꯐꯨ ꯂꯩꯃ ꯍꯥꯏꯕꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯊꯋꯥꯏ ꯃꯥꯕꯨ ꯄꯨꯊꯣꯛꯑ ꯂꯥꯛꯄ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯈꯟꯅꯒꯗꯕ ꯋꯥꯐꯝꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯉꯩꯗ ꯃꯆꯥ ꯁꯤꯔꯕꯗꯤ ꯐꯝꯃꯦꯟꯗ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯡꯁꯣꯛꯇ ꯊꯝꯒꯗꯕꯅꯦꯅ ꯍꯥꯏꯅꯕ ꯃꯤꯁꯨ ꯃꯌꯥꯎꯔꯛꯑꯦ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯝꯃꯦꯟꯗ ꯊꯝꯕ ꯌꯥꯗꯦ ꯃꯥꯡꯁꯣꯛꯇ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯁꯨ ꯃꯌꯥꯎꯔꯛꯑꯦ ꯃꯗꯣ ꯆꯨꯝꯗꯦ ꯃꯔꯝꯗꯤ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒꯗꯤ ꯀꯅꯥꯅ ꯆꯥꯎꯒꯦ ꯑꯁꯤꯕꯅ ꯆꯥꯎꯋꯦ ꯑꯁꯤꯕꯗꯤ ꯀꯔꯤꯒꯤ ꯆꯥꯎꯏ ꯑꯁꯤꯕꯗꯨꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯣꯏꯔꯦꯕ ꯇꯥꯏꯕꯪ ꯍꯤꯡꯉꯤꯕꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦꯕ ꯇꯥꯏꯕꯪꯒ ꯈꯣꯏꯌꯨꯝꯒꯗꯤ ꯈꯣꯏꯌꯨꯝꯅ ꯆꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯅ ꯈꯣꯏꯌꯨꯝꯅ ꯇꯥꯏꯕꯪꯒꯤ ꯐꯝꯃꯦꯟ ꯀꯥꯕꯗꯤ ꯃꯇꯤꯛ ꯂꯩ ꯑꯗꯨ ꯅꯣꯡꯒꯤ ꯑꯉꯥꯡꯕꯨ ꯁꯤꯔꯕꯁꯨ ꯑꯍꯟꯕꯨ ꯁꯤꯔꯕꯁꯨ ꯅꯨꯄꯤꯕꯨ ꯁꯤꯔꯕꯁꯨ ꯅꯨꯄꯥꯕꯨ ꯁꯤꯔꯕꯁꯨ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂꯥꯡꯒꯤ ꯐꯝꯃꯦꯟ ꯐꯝꯖꯥꯎ ꯀꯥꯗ ꯃꯐꯝ ꯀꯟꯅ ꯀꯧꯅꯥ ꯐꯛ ꯊꯥꯅ ꯃꯍꯥꯛꯄꯨ ꯊꯝꯅꯩ ꯀꯔꯤꯒꯤ ꯊꯝꯅꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯗꯨꯅ ꯊꯋꯥꯏꯅ ꯃꯅꯥꯛꯇ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯂꯩꯔꯤꯕ ꯃꯗꯨꯗꯒꯤ ꯃꯊꯪ ꯄꯨꯈꯠꯂꯛꯀꯗꯣꯏꯅꯤ ꯃꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯗꯨꯗ ꯄꯂꯦꯝ ꯄꯟꯊꯧꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯊꯋꯥꯏ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯣ ꯃꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯝꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄꯟꯊꯧꯅ ꯇꯣꯡꯉꯝꯕ ꯈꯨꯔꯨꯝꯗ ꯄꯂꯦꯝꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞꯇ ꯄꯂꯦꯝ ꯃꯥꯅꯤ ꯈꯟꯅ ꯈꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯅ ꯄꯂꯦꯝ ꯄꯟꯊꯧꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯜꯁꯤꯡꯗ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯨꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯩꯌꯦ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯠꯇꯦ ꯈꯨꯔꯨꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯃꯗꯨ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄꯂꯦꯝ ꯏꯃꯥꯗꯣ ꯍꯤꯡꯉꯤꯕꯗꯧꯅ ꯈꯜꯂꯦ
ꯄꯟꯊꯧ ꯏꯄꯥꯗꯣ ꯍꯤꯡꯉꯤꯕꯗꯧꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯍꯛꯆꯥꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂꯥꯟꯗ ꯊꯝꯃꯕꯁꯨ ꯄꯂꯦꯝ ꯄꯟꯊꯧ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯀꯥꯏꯗꯣꯛ ꯉꯝꯕꯅꯤꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕꯗꯧꯅ ꯈꯟꯖꯩꯌꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦ ꯄꯂꯦꯝ ꯄꯟꯊꯧ ꯌꯥꯎꯔꯤꯕꯗꯧꯅ ꯈꯜꯂꯦ ꯁꯤꯗꯤ ꯁꯤꯔꯦ ꯑꯗꯨꯕꯨ ꯍꯤꯡꯉꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯀꯗꯥꯏꯗꯅꯣ ꯍꯤꯡꯉꯤꯗꯨꯗꯤ ꯃꯄꯥꯔꯤ ꯃꯃꯧ ꯃꯗꯨ ꯃꯁꯨꯁꯤꯡꯒꯤ ꯋꯥꯈꯜꯗꯗꯤ ꯍꯤꯡꯉꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯝꯃꯦ ꯃꯍꯥꯛꯅ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯆꯠꯄ ꯌꯥꯕ ꯈꯣꯡꯆꯠꯇꯤ ꯀꯗꯥꯏꯗ ꯂꯣꯏ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯥꯛꯊꯒꯤ ꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨ ꯃꯈꯥꯗ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯗꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯗꯕ ꯆꯨꯔꯤ ꯇꯥꯐꯝꯗꯣ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗꯒꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯗꯨ ꯄꯥꯟꯗ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯒ ꯈꯨꯌꯨꯝ ꯃꯊꯧ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯅꯦꯕ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗꯒꯤ ꯑꯗꯨꯅ ꯄꯂꯦꯝ ꯏꯃꯥꯗꯤ ꯏꯃꯣꯏꯅු ꯏꯃꯥꯗꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨ ꯀꯨꯝꯗ꯭ꯔꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯨꯗ ꯅꯣꯡꯃ ꯁꯪꯒꯥꯏ ꯃꯊꯛꯇ ꯃꯥꯡꯒꯣꯜ ꯈꯦꯟꯖꯣꯡ ꯂꯥꯡꯗ ꯂꯦꯞꯄꯒ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃ ꯄꯂꯦꯝ ꯏꯃꯥꯗ ꯊꯋꯥꯏ ꯃꯥꯕꯨ ꯈꯨꯁꯤꯟꯅꯅꯤ ꯃꯕꯥꯅꯤꯗꯤ ꯀꯅꯥꯅꯣ ꯃꯁꯥꯒꯤ ꯃꯁꯥꯅꯦ ꯃꯣꯡꯕ ꯁꯪꯒꯥꯏ ꯅꯨꯡꯗ ꯂꯩꯔꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯏꯃꯣꯏꯅු ꯏꯃꯥ ꯍꯥꯏꯒꯅꯦ ꯄꯥꯟꯗ ꯂꯩꯔꯛꯑꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯩ ꯍꯥꯏꯅ ꯀꯧꯔꯛꯄ ꯍꯦꯛ ꯀꯩꯅꯣꯗꯗꯤ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂꯥꯟꯗꯤ ꯀꯅꯥꯅ ꯄꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃ ꯄꯂꯦꯝ ꯏꯃꯥꯅ ꯄꯨꯏꯌꯦꯕ ꯑꯗꯨꯅ ꯃꯐꯝꯗꯨꯕꯨ ꯄꯨꯔꯤꯕ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯩꯌꯦ ꯁꯤꯟꯅꯔꯤꯗꯤ ꯀꯅꯥ ꯆꯤꯡꯐꯨ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯏꯃꯣꯏꯅු ꯏꯃꯥꯗꯨꯅ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂꯥꯡꯒꯤ ꯗꯥꯔꯤꯗꯨꯒꯤ ꯍꯦꯛ ꯑꯔꯣꯏꯕꯗꯨ ꯀꯩ ꯍꯥꯏꯔꯦ ꯏꯆꯨꯝ ꯇꯥꯐꯝꯅꯦ ꯏ ꯈꯜꯂꯦ ꯊꯥꯏꯅꯒꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯤ ꯈꯜꯂꯤꯕ ꯏꯗꯣ ꯀꯣꯔꯧ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯨꯝ ꯇꯥꯏꯌꯦ ꯏꯒꯤ ꯃꯆꯨꯝ ꯇꯥꯏꯌꯦ ꯃꯐꯝꯗꯨꯗ ꯑꯗꯨꯅ ꯃꯐꯝꯗꯨꯕꯨ ꯏꯆꯨꯝ ꯇꯥꯐꯝ ꯀꯧꯋꯦ ꯏꯆꯨꯝ ꯇꯥꯐꯝꯗꯨꯗ ꯊꯋꯥꯏ ꯃꯥꯕꯨ ꯂꯧꯅꯩꯌꯦ ꯆꯤꯡꯐꯨ ꯂꯩꯃꯅ ꯄꯤꯔꯛꯄꯗꯣ ꯄꯂꯦꯝ ꯏꯃꯥ ꯑꯣꯏꯕꯤ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯅ ꯂꯧꯋꯦ ꯀꯔꯤ ꯑꯣꯏꯅ ꯂꯧꯔꯦ ꯃꯐꯝꯗꯨꯗꯗꯤ ꯏꯆꯨꯝ ꯇꯥꯐꯝꯗ ꯂꯧꯋꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯃꯥꯕꯨ ꯂꯧꯋꯦ ꯍꯥꯏꯅ ꯏꯆꯨꯝ ꯇꯥꯐꯝꯗ ꯊꯋꯥꯏ ꯃꯥꯕꯨ ꯂꯧꯔꯤꯕꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯁꯦ ꯀꯔꯤ ꯀꯣꯂꯣꯏ ꯃꯃꯤꯡ ꯀꯧꯔꯦ ꯃꯐꯝꯗꯨꯗ ꯏꯆꯨꯝ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯩ ꯑꯁꯦꯡꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯅꯦꯕ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯨ ꯀꯅꯥꯅꯣ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃ ꯑꯣꯏꯅ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯣꯡꯕ ꯁꯪꯒꯥꯏ ꯅꯨꯡꯗ ꯁꯪ ꯁꯥꯔꯨꯕꯒꯤ ꯁꯪꯕꯤ ꯁꯪꯂꯦꯜ ꯁꯥꯔꯨꯕꯒꯤ ꯌꯨꯝ ꯁꯥꯔꯨꯕꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯒꯤ ꯄꯂꯦꯝ ꯏꯃꯥꯕꯨ ꯏꯃꯣꯏꯅꯨ ꯑꯣꯏꯅ ꯀꯧꯕꯅꯦꯕ ꯄꯥꯟꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗꯤ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯅꯤ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯅ ꯏꯆꯨꯝ ꯇꯥꯐꯝꯗ ꯈꯣꯏꯌꯨꯝ ꯃꯊꯧ ꯇꯧꯋꯦ ꯈꯣꯏꯃꯣꯝ ꯃꯊꯧ ꯄꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯐꯝꯗꯨꯗ ꯄꯂꯦꯝ ꯏꯃꯥ ꯃꯥꯕꯨ ꯏꯆꯨꯝ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯀꯅꯤꯌꯦ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂꯥꯡꯁꯦ ꯑꯩꯈꯣꯏꯅ
อุโคงนั่นนี่มะมังก็อยู่ก็โอ้ยทำมาดูนะนักทะเกาเลยเนี่ยนักทะอุโคงเย่ทำมาดูนะกะรีให้นะเกาเย่ขมิ้นดูนะมาพัมดูนี่ดูนะชัวนากันดูนะมังชุกนี่ดูนะมังชุกขมิ้นหายดูนะมังโกลดูมายายดูใครดูกันดาเย่ทางบุดุนะไอ้พวกยิ่งไม่ใช่นะนุ่งพวกโอละกันดาเย่ทางบุดุนะพเมนเนี่ยโอ้ยทางบุดุนะมังชุกนี่ให้บันนี้เนี่ยนัดรอมามังดูอุโคงนี่ครับยุ่งเนี่ยได้ก็ช่วงนากันดาเย่ตะยุ่งนี่ดูนะอุโคงเตียนเขาเลยก็ช่วงนากันนั้นนักเท่าเขาเลยนักเท่ากับอุโคงเตียนกันนี่เนี่ยอุโคงเตียนดูที่กันนอให้มาทำได้ก็รู้อีป้าเนี่ยนักเท่าที่กันนอให้มาทำได้ข้าจะปักทำได้ก็ข้าจะที่ปันขัดลักประสิทธิ์ปันขัดประสิทธิ์บันไดถามมาสิกะนิมิตระมังานีจังนะมาพุงพายนิมิตระมังานีจังนะสิทธิ์แต่ให้ก็ให้เดินตัวเองให้ก็ให้เดินตัวนี้นะมาดิฟิกซ์เลยเก็บอะไรเป็นเลยเก็บนิมิตขุดดิ้งกี่มากี่เจ้าบ้านั่นตะกันนะเจ้าขัดบ้ามาพิชันบ้ามาโอ้ยบ้าอดุนาฮัลมันสินะกะรีฮาร์เมนักทัดงารุนูโตให้ดีเอกะรีนั่งอภวันนุงไงบ้าตันขลักบ้าโอ้ยละดีไฮทับดูดงารุดีนั่งอยู่งารุบดูนะไฮทับดูนั่งอยู่ยาวอีกแล้วเนี่ยไฮกัดปีเร่งไงดีพาร์บ้าก็นักตั้งดูได้คุยนะอุโคงเตียนดูได้คุยปันขันลักปรานัตระกันท่าสิดารักปราเจไอ้คุยนะขันลักไปชูงารุยบ้าขันดนะพามินตาดนะอดุงารุดุยเนี่ยบ้าขบานยังไงกันนะชูงานนั่นเดียบ้าอดุนะงารุโน่ข้ารีจะสิกีปารมิสิเลยบนนั้นนี่อดุตะกี้อามุแต่บางครั้งจังดอนักทรมดพุทโธก็มังสุกทำเองมังสุกเลยเร่ทำเองเลยเร่ทำเองที่ปันทุอิปากีมาไกลทำเนี่ยมังสุกที่ปเลมิมากีเนี่ยมาซากีที่มาใส่มาทงกระไรเลยก็มังกรดักยังมาหัวมังกรที่มนุษย์ดักเลยไม่มาทำดูดานิมนต์กับพิบากกับใครก็อดุนะอิมุงอยู่วันเนี่ยมาปานโทรมาทำดูดีมาปานโทรกันดูดีมังกรเข็นจงหลังยาวราบมาทำดีใจดาวเร่ให้มาทำได้เย็ดทั้งหมดนั้นปันทมาปากีโอยเร่ขมิ้นตุนาโอยทั้งแบบมังสุกตุนาปเลมอิมากีเลยเร่มาซากีดีก็ได้เลยเร่นักทำไมเกยดูอุโคงดูดกีน่ะดารีบอกกีมาเตียกตูอดูมาซากีการเนี่ยชีบมาทำได้นักทัดพุทโธให้ดนะนักทำไมเกยเสวยคุยนะอาศีลมีเนี่ยนะขันเลบะนั่นเอง
ꯑꯁꯤ ꯂꯝꯕꯤꯅꯦꯅ ꯈꯜꯂꯗꯤ ꯃꯐꯝꯗꯨꯗ ꯑꯉꯥꯡꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯀꯤꯔꯅꯦꯕ ꯊꯕꯛꯇꯨꯒꯤ ꯁꯤꯖꯤꯟꯅꯕꯅꯦ ꯀꯣ ꯀꯔꯤꯒꯤ ꯅꯥꯛꯇꯗ ꯄꯨꯊꯣꯛꯄꯅꯣ ꯍꯥꯏꯔꯕꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯄꯟꯊꯧ ꯃꯄꯥꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗꯨ ꯄꯨꯖꯕꯅꯦ ꯄꯂꯦꯝ ꯃꯃꯥꯒꯤꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯃꯣꯏꯒꯤ ꯂꯝꯗ ꯄꯨꯖꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯑꯁꯤ ꯂꯝꯕꯤ ꯑꯆꯪ ꯂꯝꯕꯤ ꯂꯩꯇꯦ ꯐꯃꯦꯟꯗ ꯄꯣꯊꯥꯗꯅ ꯂꯩꯔꯤꯉꯩꯗ BP ꯋꯥꯡꯈꯠꯂꯛꯇꯅ ꯁꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯣ ꯂꯩꯇꯦꯕ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯇꯦꯕ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤꯅꯦꯕ ꯇꯥꯏꯕꯪꯅ ꯌꯦꯡꯕꯗ ꯂꯩꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯁꯃꯨ ꯃꯤꯆꯥꯟꯅꯔꯀꯥꯟꯗ ꯎꯔꯛ ꯃꯇꯝꯗ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯊꯣꯔꯛꯄꯁꯤꯗꯩ ꯑꯣꯏꯌꯦ ꯍꯥꯏꯗꯅ ꯅꯣꯡꯄꯣꯛ ꯀꯧꯖꯕꯅꯦꯕ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥ ꯋꯥꯡ ꯈꯥꯏꯕꯗꯤ ꯇꯥꯏꯕꯪꯅ ꯈꯥꯏꯖꯕꯅꯦꯕ ꯈꯣꯏꯌꯨꯝꯒꯤꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯇꯦ ꯌꯨꯝꯒꯤ ꯃꯄꯥꯟ ꯌꯨꯝꯒꯤ ꯃꯅꯨꯡ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦꯕ ꯃꯥꯏꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯥꯏꯅꯦ ꯃꯅꯨꯡ ꯂꯥꯏꯅꯦ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤ ꯍꯥꯏꯔꯒꯗꯤ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯡꯕ ꯈꯣꯏꯌꯨꯝ ꯃꯊꯧꯗꯨꯒꯤ ꯃꯃꯤꯡ ꯑꯃ ꯇꯣꯉꯥꯟꯈ꯭ꯔꯕꯅꯤꯅ ꯃꯊꯧ ꯄꯥꯡꯐꯝꯗꯨꯒꯤꯃꯃꯤꯡ ꯇꯣꯉꯥꯟꯅ ꯀꯣꯂꯣꯏ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯕꯅꯤꯅ ꯃꯗꯣ ꯃꯄꯥꯟꯒꯤꯅꯤ ꯍꯥꯏꯕꯅꯦꯕ ꯀꯣ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗꯅ ꯀꯣꯂꯣꯏ ꯃꯃꯤꯡ ꯑꯃ ꯃꯊꯧ ꯇꯣꯉꯥꯟꯕꯅꯤꯅ ꯀꯣꯂꯣꯏ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯛꯄꯗꯨꯗ ꯃꯅꯨꯡꯒꯤꯅꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯃꯅꯨꯡ ꯂꯥꯏ ꯃꯄꯥꯟ ꯂꯥꯏ ꯈꯥꯏꯕꯗꯤ ꯃꯊꯧ ꯈꯦꯅꯕꯒꯤꯅꯦ ꯂꯥꯏ ꯈꯦꯅꯕꯒꯤ ꯅꯠꯇꯦ ꯂꯥꯏꯗꯤ ꯑꯃꯠꯇꯅꯤ ꯂꯥꯏ ꯑꯗꯨ ꯃꯃꯤꯡ ꯇꯣꯉꯥꯜꯂꯤꯗꯤ ꯃꯊꯧ ꯇꯣꯉꯥꯟꯕꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟꯕꯅꯦ ꯅꯨꯄꯥ ꯑꯃꯅ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯄꯟꯊꯧ ꯃꯄꯥ ꯑꯣꯏꯔꯝꯃꯦ ꯂꯣꯏꯁꯪꯗ ꯀꯥꯗꯅ ꯆꯠꯈ꯭ꯔ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯣꯏꯔꯦ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯃꯈꯜ ꯃꯈꯥ ꯑꯣꯏꯕ ꯌꯥꯏ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯁꯥꯕ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯅꯥꯏꯅ ꯁꯥꯔꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯥꯏꯅ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯃꯊꯧꯗꯨꯒꯤ ꯃꯤꯡꯒꯧ ꯇꯣꯉꯥꯟꯖꯕꯅꯦꯕ ꯃꯤꯡꯒꯧꯗꯨꯅ ꯀꯣꯂꯣꯏ ꯑꯣꯏꯕꯩ ꯋꯥꯅꯤ ꯈꯣꯏꯌꯨꯝꯒꯤꯗꯤ ꯀꯔꯤꯒꯤ ꯄꯣꯛꯇꯕ ꯁꯤꯗꯕꯅꯤꯅ ꯃꯤꯅ ꯊꯣꯟꯕꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯣ ꯀꯩꯅꯣꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯊꯔꯣꯝꯗ ꯄꯨꯊꯣꯛꯑꯦ ꯀꯣ ꯄꯨꯊꯣꯛꯄꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯈꯣꯡꯅ ꯃꯃꯥꯡ ꯊꯪꯉꯒ ꯄꯨꯊꯣꯛꯑꯦ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯆꯠꯂꯒ ꯃꯐꯝꯗꯨ ꯌꯧꯔꯨꯗꯣꯏꯅꯦꯅ ꯈꯜꯂꯦ ꯀꯣ ꯄꯨꯝꯅꯃꯛꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯔꯝꯗꯤ ꯂꯩ ꯑꯃ ꯍꯩ ꯑꯃ ꯍꯥꯞꯈ꯭ꯔꯀꯥꯟꯗ ꯍꯩ ꯂꯩ ꯍꯥꯞꯄꯝꯕ ꯉꯁꯥꯏꯒꯤ ꯂꯥꯗꯣ ꯄꯩꯅ ꯄꯨꯊꯣꯛꯀꯦꯔꯥ ꯌꯨꯡꯅ ꯄꯨꯊꯣꯛꯀꯦꯔꯥ ꯆꯨꯝꯅ ꯄꯨꯊꯣꯛꯀꯦꯔꯥ ꯑꯁꯤꯗꯤ ꯄꯩꯕꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯅꯤ ꯌꯨꯡꯕꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯃꯤꯗꯨꯒꯤ ꯋꯥꯈꯜꯅꯦꯕ ꯂꯥꯏꯒꯤ ꯄꯔꯝ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯨꯊꯣꯛꯀꯗꯕꯅꯦ ꯍꯥꯏꯗꯅ ꯄꯨꯊꯣꯛꯏꯕꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯊꯣꯛꯆꯕꯅꯦ ꯊꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯆꯤꯡꯐꯨ ꯂꯩꯃ ꯏꯃꯥꯅ ꯈꯝꯅꯨꯡ ꯂꯥꯡꯒꯣꯜ ꯂꯩꯃꯗ ꯁꯤꯟꯅꯔꯦ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯡꯒꯤ ꯃꯊꯧ ꯍꯧꯔꯅꯦꯕ ꯀꯣ ꯁꯨꯃꯥꯡꯒꯤ ꯃꯊꯧꯁꯤꯅ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯑꯃꯨꯛ ꯈꯟꯅꯁꯤ
ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ